Lakhipur online puthokjaba November ki tang 15 irai numit ki Khomjinba Pao tabirasi. Ahanbada maruoiba pao. Jiri United Committee ki demand sing thabakoina onthok piraktabada khongjang changsinba hokre. Jiribam gi lekai khudingda khutta candle maira paiduna kholau kya laukre. JSC semkre demand phangdeba phawba asiba hakchang laukiroi haire. Jiribam ki pibam asi yenglaga Assam Manipur ngamkhai paringda chaksel thaurang lokhotkre. Pradhan Mantri na New Delhi da ngasi ahanba Bodoland kumai haudokani amasung Manipur ki mafam tarukta amuk apaspa ki makhada disturb area lauthokre. Haujik mapungoi pau tabirase. Tha asigi tang 13 da Jiribam ki Borobegra subdivision da Kuki Khulai Paiba Singna Borobegra Relief Camp ta leiriba sing amadi manak nangpada leiriba meitei singda landara khraba matungda Jiri United Committee na Jiribam gi makha bosti Jirimuk Sutobegra outpost amasung Borobegra police station da state forcing matik chana thambiu haijakiba demand sing adu thabak oina pangthok piraktaba namaram oiraga November gi 13 dagi Jiri United Committee JUC da yauriba CSO sing All Jiribam United Clubs Organization Ajuka Jiri Development Organization JTO Kokomi Jiribam Apunba Jiribam Maira Paibi AJMP Jiri Ima Maira Paibi Apunba Loop Jimpal AAMSU Desam Amadi KSC na November gi 13 dagi hoduna khongjang kyak changsinba horagani haina Jimpal gi office ta ngarang pangthokiba pau gi mifam atuda JUC gi convener H Priyanandana Paumising da phongdokre Mahakna makhata na phongdorokibada numidasigi nungtil pung 6 taba matamda laikai da candle light protest tawba aduga ngasi tang 15 dana Jiribam gi mafam khudingda maira gi rally pangthokpa aduga hayeng November gi tang 13 tana Jiribam pumbagi oina pung 9 gi general strike tawrakani haina Jiri United Committee JUC gi convener H Priyanandana makhata na phongdokhi haukiba November gi tang 13 2024 कोई बोरोबेक्रा जोग्राधोर हाइना खंगनरिबा कारोंग लोइना कोई रिलीफ कैम्प दा नोंमै कापसेलकपगी थौदोकता थोखरबा मतुंगदा कोई नहान जिरी यूनाइटेड कमिटी ना कोई लाउथोखिबा कोई हाइखिबगी मतुंगिना हाइजखिबगी मतुंगिना मफम अदुदा कोई सिक्योरिटी फोर्सिंग matik chana thambiu haibani loinana security forcing si akogi barak circle gi area oriba makha basti jirimuk loinana sotobegra gi mafam singda akogi state forcing matik chana thambiu haina akogi CSO singi apunba lup oriba Jiri United Committee gi maikai dagi haijagibani hariba Jiri United Committee da yauriba khoi CSO singju amtang khoi ngasi press media gi khudong chawal lorga khoi mayam da amtang khangan jage loina maruina Jiri United Committee da yauriba Jiribam da leiriba CSO sing khoi ahan bada All Jiribam United Clubs Association ajuka Jiri Development Organization JDO loina Kokomi Jiribam hariba lup sing loina All Jiribam Maira Paibi Jiri Ima Maira Paibi Apun Balup Loinana AAMSU MSF Desam KSC Hariba Loop Sing Asi Ekoi Punchalaga Punchinjaraga Siemba Adugumba Jiri United Committee ni Loinana Makhatara Pada Hariba Nahan Akoina Jiri United Committee na Hogi demand khra government ki side ta home department ki side ta mari lenaba singi side ta hajakiba demand sing aikoi laibak thiba thodok aduda ha khogi kidnap tawkiba kuki khogi terrorist singna militant singna kidnap tawkiba mau yauna angang ahum punna mioi taruk adu 24 hour aikoi pung kun mari gi manungda imung manung singda loinana khoi CSO singda sinabiu hana hajakibani adubu laibak thibadi ngasi pawa khagi mari leinaba singi maikai dagi thabak ta onthok piraktabna maram oiraga aikhoi makha taba step sing mayamda khoi khanganjari madudi haye ngasi dagi hauraga aikhoi Jiribam da leiriba laikai sing Jiribam gi
खोगी लेकाई सिंगदा कैंडल लाइट प्रोटेस्ट लाइक खोगी लेकाई क्लब सिनबीरगा जिरीबामदा लेरिबा लेकाई खुदिंगमक की ओइबा खोगी थोंगान दा कैंडल लाइट प्रोटेस्ट तौबीनब निंगसिंगजरी ngasi pung nungthil gi pung taruk tagi hauraga hariba candle light protest asi tawbiu haiduna jiri united committee gi maike degi ningsingjari loinana hayeng thangnaba numit tang 35 asina aikogi maira rele jiri bamda leiriba apunbagi oiba CSO sing gi apunba oiriba jiri united committee na sinjaraga hayeng asi aikogi maira rele ma aikogi apunbagi oiba pangthok jagani mathanggi numit tang 33 khogi general strike khogi 48 hours ki oiba general strike khoi jiribam gi oiba apunba CSO apunba gi CSO oriba united committee na khogi general strike chi lauthokchare loinena local MLA hoji khogi local MLA oibiriba MLA asi ngarang khogi magi khogi press briefing amada खोना सोशल मीडिया दा थिंगनाजबदा महाक असि पावर अमत लेते हाइना हाइबा वाही नचिंगबा खोई ताजब फंगी मरम अदुना पावर लेतबा खोगी लोकल एमएलए खुदक्ता खोई फम थादो लोइना हारि बजरी बामदा लेरिबा सीएसओ सिंग असिना खोगी लोकल एमएलए मसि खुदक्तगी बॉयकॉट तौरे हाइदना खोई प्रेस मीडिया तांगदा लाथोकचरी Jiri United Committee JUC na lauthokiba khongjanggi ahanba oina jiribamgi leikai khudingda candle lighting gi thoram pangthokre maru oina jiribamgi mayol oiriba babu parada leiba jananeta irabot memorial complex da phajin ki banupi angang yauna micham tarupu tek takaidna thadok biragu hairaduna ngarang numidang pung taruk taba matamda kutta candle maira paiduna kholaw kya laukre mathau masak khangdaba local MLA pham thadogu we want justice Mara legidraba micham taruk thadogo miyam ngak pangamdaba Manipur sarkar pham thadogo kuki militant singna phakiba micham taruk thadogo nupi angangda akanba sabagi thawong janingde haiba kholaw kaya sulauke loinana candle maira thanbada saruk yakiba angang singna makhoigi mamanabi sing adu tekta kaidana thadok pirakna basu haike Imanaba singdo jam tunna thadok pirau Hajan iba imanaba singdo jam tunna thadok pirau Hajan iba imanaba singdo jam tunna thadok pirau Tapi amanda akan sabat ho jadi le Tapi amanda akan sabat kita jadi le Tapi amanda akan sabat kita jadi le Justice Moral itu memisam teruk Haukiba November gi tang 13 da Jiribam gi Boropekra subdivision gi Jakurador Lamlong Kaithelda kuki kulai paiba singna tamthina hatok pikraba Laisram Baren Meitei Chahi Humpu apokpa Laikhidraba Laisram Lalo Madhupur aduga Maibam Keso Meitei Chahi Humbutara apokpa Laikhidraba Maibam Kauba Meitei Madhupur gi misi asiga mari lenana Joint Action Committee JSC of Brutal Killing of Laisram Baren Meitei and Maibam Keso Meitei Kauba JSC ma semkre Jurembam Sanjoyna convener aduga Haisnam Vivekanandana ko convener oiba JSC asida Huidrom Chandra Yanglem Roman Jinglem Bakhuman Soibam Rajesh Pukrambam John Meiteina member oire Joint Action Committee JSC asina ngarang laukiba warep singdi ahan bawarep da mihat asida chenariba khudingmak pung mutra nithoi gi manungda ain gi matung ina matik chaba chairak pigedabani ani su bawarep da laikhidrabagi imung manungda laingak na matik chaba ex gracia laikhidrabagi mathau pangthokpa nangnana ba pigedabani ahum su bawarep oina laikhidrabagi imung manungda chana ba thabak amamam pigedabani aduga mari su bawarep oina JSC na Taliba demand sing asi phangdriba phawba asi bakhchang laudaba haina warep nare haiba wafam JSC gi convener Jurembam Sanjoy gi paw amada hairi
Fulertoldagi Tupidor Barak Turel Marilda Kasar Police na security gi akan ba cheksil thorang lokhatkre jiribam gi phibam asi yenglaga Asa Manipur ngamkhai paringda thoganingda ba thodok thoktanaba amade ain kaina changsilakpa sing thingnanaba hi tongduna patrolling chatpagi thorang asi lokhatpani haire Jiribamda hokiba ningthau kaba numita thokiba thodok amada Kuki khulai paiba singna phaduna pokiba chahi ani makhai gi angang amadi thani panta suriba angang ama yauna mama macha makhoi tarukpu athuba matamda kendra amadi rajya sarkar na tekta kaidana puthokpiu haina All Assam Manipuri Students Union gi maikedagi President Ngasepam Sanahal amadi asangbam sopon gi cherol amada appeal tawri Kuki khulai paiba singna jiribam gi borobekra da lan tasenduna micham anibu hingna mai thadok lamba yumkai amadi dukan kaya maina tumna thadokkiba loinana nupi ahum amadi thani panta ngairiba angang ama yauna angang ahum punna mioi taruk phaduna pokhiba loinana borobekra gi police station da lan tasinkiba thodok asibu World Media Council Manipur unit na akan mamong da yaningda phongdorakle Nakalamaromda Phajin Krabanupi Angang Sing Athupa Matamda Lengak na puthok piraknaba amadi thodok aduda chenaba sing ain gi matungina ahak pachairak pigadabani haina World Media Council Assam unit ki maigedagi Assam gi CM Kasar gi DC amadi Kasar gi SP gi mafamda ngarang wakat cherol pisinkre hiramasi gi matangda Lakhipur Court District Committee ga Women Front ka kusamnaraga Lakhipur SDPO gi mafamda su wakat cherol pisinkre haina pawasina makatarakle Pradhan Mantri na Delhi da ngasi ahanba Bodoland kumai haudokadori Pradhan Mantri gi lamjing makhada haukiba lising ani ka kunda Boro Peace Accord khudek pinakibagi matung mahusagi phibamda hanjilakpa amasung awaba kaya khangkibagi khongseradu mahotsav asida masakta kadori Pradhan Mantri Narendra Modi na ngasi nungthil New Delhi da nini chupna pangthokadaba thorom asigi ahanba Bodoland mahotsav haudokani Thorom asigi theme di Boro Furup amadi Bodoland Territorial Region BTR gi atopa furup singi ina khulabanat lol amadi laik laisuda mideng thambaga loinana nungai yaipeba Bharat ki damak santi amasung nungsinana hingminaba haibasini kumai asina Bodoland gi nat lol makhal kaya gi sau chek pambi sing amasung tourism gi khudong saba singi kana balongna na pandam thamle Angangi numit ka mari lenana numit tarani gi oiba mitei mayek awareness program gi changyeng gi result kaloinana tamliba school gi mahiroi khuding makke pugning thogat pa oina ngarang e kirti singha Manipuri MA school amasung 1024 number Joypur Manipuri LP school ani asigi tongan ba mahiroi singi ahanba ani suba amasung ahum suba takiba mahiroi ani puthoktuna punna mahiroi tarukta school gi oja sing amadi AAMKL Joypur loinana Aikoi ichilinaw ngaktani aina khangnaba Lupki ichilinaw singi mateng yauna pangthoki School MC ki President Oinam Kulamanina mipamapo oikiba thoromasida Headmaster Oza A Iboto na conduct tobiki Oza Monindro Changamayumna Meitei Mek tambi takpiki Thoramda atai Oza Singh amadi Maifagi Mehut Singh su saruk yaki Bharatiya Dalit Sahitya Academy BDSA New Delhi ki National President Dr. SP Sumanaksar na khudek pituna thadorok pachirol amagi matungina Liberal College ki Associate Professor Dr. RK Prajananda amasung saknai rabawari liba Konthaujam Kunjo makhoi anida Dr. Ambedkar Excellency Service National Award lising aniga kunmari ki tamak leibak ki oina khangatpada yaurakle Mana asida sol ama citation amadi memento yaure Mana asi lagliba December ki tang nipan New Delhi da pangthokadoriba BDSA gi nipusuba National Conference da Panchasil Ashram da chief guest na mana asi kusinagani Pawasi phangbada BDSA gi State President Dr. Rajkumar Gunachandrana nungai pa phongdoragle Manipur gi huzik oriba phibam asida rajya asigi district manga gi police station tarukna konba mapam sing Armed Forces Special Powers Act apaspa lising amga chamapan yangkai nipan ki makhada amuk disturbed area oina lauthokre mapam sing adudi Sekmai Lamsang Lamlai Jiribam
Leimakhong amadi Moirang Police Station na konba mafamsing asini masi mathang chahigi March ki tang 38 phawba chanagani haire. Energy Healing Center, Naturopathy and Magnetotherapy Hospital, Mapamasida Steam Bath, Hot Water Immersion Bath, Chiropractic Bone Setting, Yoga, Infrared, Clinical Magnetology, Chakramat, Spinal Neuromassage Acupuncture, Acupressure, Sirodhara Massage na chingba, Chaukatlaba Mahusagi Layang Patap Singasina, Diabetes, Kidney Amadi, Liver gi Anaba, Paralysis, Sciatica, Spondylitis, Khwang Naba, Khu Naba, Nerve gi Anaba, Blood Pressure, Heart Disease, Brain Stroke, Nupi gi Laina amasung Nupa gi Hakchang Thong gi Laina, Loinana, Hakchang Sikpa Saba Amadi, Joint Pain, Layang Jari. Masita sunatana mipum khudingmakna hakchang phana leinanaba steam bath amadi panchakarma tawbiduna hakchangi hu chenba toxin lauthokpa yai lengsin biragu Energy Healing Center Rongpur Park 2 aduga City Chamber na first floor Smile Market Central Road Silchar Wandani advance booking ki damak mobile number 9395732456 number asida call tawbirak namaning singjari. বাচ্চারা হ্যান্ডিক্যাপ আর এনার্জি হিলিং সেন্টারে আগে তো তাই সব তুলতে পারছে না হাতত ব্যথা আসলো এখন তোরা বাঁকা গেছে পাউটাও পারতে পারে আগে পাউটা ভাড়া থাকতো পাউটা ভালো করে ভালায় হাতটাও একদম বুট করে রাখতো এটা এখন এমনি এটা করতে পারে। হ্যাঁ, আমার নাম প্রদীপ কুমার সিনহা। আমি গোয়ালজোড় থেকে আইসি স্যারের কাছে ট্রিটমেন্ট করার জন্য। আমার ব্যাক পেন ছিল, আমি অনেক জায়গায় দেখাইছি, দেখায় ট্রিটমেন্ট করাইছি, মেডিসিন দেখাইছি, কোনো সাকসেস হয়েছি না। স্যারের কাছে আয়া আমি 20-21 দিনের ভিতরে আমি সাকসেস হয়ে ঠিক মতো আমি যাই আর কি আমার বাড়ি। Nungairaba Pao Kasar Pulertolda Holistic Therapy Center ama hangdukjare Yoga Acupressure amadi Physiotherapy gi matingna adomgi khwang naba khud haigatpa yadaba khu tangda naba saru amadi singli naurida nungaitaba paralysis asina chingba hakchangi nungaitaba kaya laingana bagitamak ngasimak lengsin birago Senior Consultant Yoga Acupressure and Physiotherapy Specialist in Ortho and Neuropain Dr. S. Chandrababu Singha Holistic Therapy Center Nilmohon Complex near Muscle Gym OB Road Fullertol Kasarasam Nongmaijing natabada numit kudingi ayuki pung 8 dagi numitangi pung 3 phawba layengzari Mobile number 8638078821 Hairiba number asida layengba lakpagi mangwainana appointment book tobinaba khanganjari Aroibada maruoiba pau amukhanna Jiri United Committee gi demand sing thabakoina onthok piraktabada khongjang changsinba hokre Jiribam gi lekai khudingda khutta candle maira paiduna kholaw kya laukre JSC semkre demand phangriba phawba asiba hakchang laukiroi haire Jiribam gi pibam ase yenglaga Assam Manipur ngamkhai paringda chaksil thorang lokhotkre Pradhan Mantri na New Delhi da ngasi ahanba Bodoland kumhai haudokani amasung Manipur gi mafam tarukta amuk apaspa gi makhada disturbed area lauthokre Lakhipuronline YouTube channel gi pau sandok chaba ngasi gi oinadi matang asida loijare